ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯣꯝꯒꯤ ꯈꯣꯡꯂꯣꯏ ꯖꯣꯏꯁ꯭ꯔꯤ ꯀꯩꯅꯧꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯦꯂꯣꯏ ꯇꯥꯂꯣꯏ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯌꯥꯝꯅ ꯂꯥꯞꯄ ꯈꯨꯟ ꯑꯃꯗ ꯈꯔ ꯄꯪꯇꯛ ꯇꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯣꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯊꯣꯝꯕ ꯑꯃꯗꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯕꯣꯜꯒ ꯂꯣꯏꯅꯅ ꯈꯨꯟ ꯑꯗꯨꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯩ꯫ ꯃꯈꯣꯏ ꯑꯅꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯆꯗ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯣꯝꯕ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯂꯦ꯫ ꯊꯣꯝꯕꯅ "ꯑꯩꯈꯣꯏꯒꯤ ꯈꯨꯟꯁꯤꯒꯤ ꯅꯨꯄꯤ ꯑꯃꯠꯇ ꯑꯩꯅ ꯀꯣꯏꯒꯦ ꯌꯥꯗꯦ, ꯑꯗꯨꯒ ꯀꯣꯏꯅꯔꯝꯕ ꯈꯔꯗꯨꯁꯨ ꯍꯦꯛꯇ ꯀꯥꯏꯅꯩ꯫ ꯑꯋꯥꯡꯂꯣꯝꯒꯤ ꯂꯦꯝꯕꯤꯗꯨꯁꯨ ꯑꯩꯅ ꯀꯨꯏꯅ ꯀꯣꯏꯖꯔꯒ ꯏꯇꯥꯎ ꯅꯤꯡꯊꯧꯅ ꯂꯧꯈꯤ, ꯀꯥꯟꯅꯗꯦ꯫ ꯃꯈꯥꯔꯣꯝꯒꯤ ꯊꯣꯏꯅꯨꯁꯨ ꯎꯅꯒꯦ ꯆꯠꯂꯨꯕꯗ ꯆꯦꯟꯈ꯭ꯔꯦꯅ ꯋꯥ ꯋꯥ ꯇꯧꯅꯔꯝꯃꯤ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ, ꯊꯣꯝꯕꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯃꯑꯣꯡ ꯆꯥꯗꯦ"꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯥꯛꯁꯪꯗ ꯐꯝꯗꯨꯅ ꯊꯣꯝꯕ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯄꯥꯟꯂꯣꯝꯗꯒꯤ "ꯑꯣ ꯏꯇꯥꯎ, ꯏꯇꯥꯎ ꯊꯣꯝꯕ"꯫ "ꯍꯥꯎ"꯫ "ꯍꯩꯁ, ꯍꯥꯎ ꯍꯥꯏꯍꯩꯗꯦ ꯅꯨꯡꯗꯥꯡꯁꯤꯗ꯫ ꯀꯩ ꯍꯥꯏꯒꯦ ꯏꯇꯥꯎ, ꯑꯩ ꯆꯥꯛꯁꯪꯗ ꯂꯩꯌꯦ"꯫ ꯊꯣꯝꯕꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯔꯨꯞꯅꯤ ꯄꯤꯛꯇ꯭ꯔꯨ꯫ ꯃꯇꯥꯎ ꯄꯤꯛꯇ꯭ꯔꯨ ꯑꯁꯤ ꯃꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯏ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯇ꯭ꯔꯨ ꯀꯧꯅꯕꯗꯒꯤ ꯑꯗꯨꯃꯛ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯈꯤꯗꯨꯅ ꯄꯤꯛꯇ꯭ꯔꯨ ꯍꯥꯏꯅ ꯑꯗꯨꯃꯛ ꯈꯪꯅꯔꯝꯃꯤ꯫ ꯄꯤꯛꯇ꯭ꯔꯨ ꯆꯥꯛꯁꯪꯗ ꯉꯦꯛ ꯐꯝꯊꯗꯨꯅ "ꯏꯇꯥꯎ, ꯍꯌꯦꯡꯗꯨ ꯏꯕꯥꯅꯤ ꯀꯣꯏꯊꯣꯛꯎꯁꯤ ꯃꯅꯤꯡ ꯈꯨꯟꯗ"꯫ ꯊꯣꯝꯕ "ꯀꯩ ꯂꯩꯒꯦ ꯏꯇꯥꯎ"꯫ ꯄꯤꯛꯇ꯭ꯔꯨ ꯈꯗꯥꯡ ꯍꯥꯏꯐꯦꯠ ꯃꯦꯠꯂꯒ "ꯏꯇꯥꯎ, ꯃꯅꯤꯡ ꯈꯨꯟꯁꯦ ꯅꯨꯄꯤ ꯌꯥꯝꯅ ꯂꯩ ꯍꯥꯏ, ꯅꯨꯄꯥꯗꯒꯤ ꯅꯨꯄꯤꯅ ꯍꯦꯟꯅ ꯌꯥꯝꯃꯤ ꯍꯥꯏ꯫ ꯃꯗꯨꯒꯤ ꯈꯨꯟꯗꯨꯗ ꯆꯠꯂꯕꯗꯤ ꯅꯨꯄꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯏꯇꯥꯎꯒꯤ꯫ ꯃꯗꯨꯗ ꯂꯥꯏꯕꯛ ꯆꯥꯡ ꯌꯦꯡꯉꯨꯔꯁꯤ ꯏꯇꯥꯎ"꯫ ꯊꯣꯝꯕꯗꯨ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ "ꯍꯣꯏ ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯆꯠꯂꯁꯤ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ ꯏꯇꯥꯎ, ꯑꯗꯣ ꯍꯌꯦꯡ ꯁꯣꯏꯅꯗꯕꯤ ꯏꯇꯥꯎ"꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯊꯣꯝꯕꯗꯨ ꯏꯔꯥꯡ ꯂꯥꯡꯖꯔꯝꯃꯤ ꯃꯁꯥꯗꯨ꯫ "ꯑꯣ ꯕꯥꯖꯤ, ꯆꯥꯛꯁꯦ ꯂꯣꯏꯔꯦ ꯕꯥꯖꯤ, ꯆꯥꯛ ꯆꯥꯔꯁꯦ, ꯆꯥꯏꯊꯕꯤꯔꯨꯔꯣ ꯕꯥꯖꯤ"꯫ "ꯉꯥꯏꯈꯣꯅꯦꯍꯦ ꯊꯣꯝꯕ ꯅꯪꯕꯣ, ꯍꯥꯊꯨ ꯍꯥꯊꯨ ꯀꯣꯏꯂꯥꯡ ꯂꯥꯡꯗꯅ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤꯕꯗꯨ ꯀꯔꯤꯒꯤꯅꯣꯅꯦ"꯫ "ꯏꯄꯥꯕꯨ"꯫ "ꯍꯣ ꯕꯥꯖꯤ, ꯃꯅꯤꯡ ꯈꯨꯟꯗ ꯆꯠꯂꯨꯗꯣꯏꯅꯦ ꯕꯥꯖꯤ꯫ ꯅꯪꯗꯤ ꯃꯅꯤꯡ ꯈꯨꯟꯗꯗꯤ ꯀꯩꯗꯧꯕꯅꯣ"꯫ "ꯑꯣ, ꯑꯩꯅ ꯀꯣꯏꯕ ꯅꯨꯄꯤ ꯑꯃꯠꯇ ꯀꯨꯏꯅ ꯆꯠꯇꯦ, ꯑꯗꯨꯅꯅꯦ ꯍꯟꯗꯛꯇꯤ ꯃꯅꯤꯡ ꯈꯨꯟꯗ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯕꯥꯖꯤ"꯫ ꯃꯆꯥꯅꯨꯄꯥ ꯊꯣꯝꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯪꯕ ꯃꯥꯅ ꯃꯅꯤꯡ ꯈꯨꯟꯗ ꯂꯥꯏꯐꯝ ꯀꯟꯈ꯭ꯔꯕ ꯍꯦꯂꯣꯏ ꯊꯣꯛꯏ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕ ꯃꯐꯝꯗꯨꯗ ꯃꯥꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯍꯥꯏꯅ ꯋꯥꯈꯜ ꯈꯜꯂꯝꯃꯤ꯫ "ꯆꯠꯈꯤꯅꯨꯗ ꯏꯕꯨꯡꯉꯣ, ꯃꯐꯝꯗꯨ ꯂꯥꯏꯐꯝ ꯌꯥꯝꯅ ꯀꯟꯕꯅꯤ"꯫ "ꯀꯝꯗꯧꯕ ꯕꯥꯖꯤ"꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯕꯣꯜꯅ "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯊꯣꯝꯕ, ꯆꯠꯈꯤꯅꯨ, ꯃꯅꯤꯡ ꯈꯨꯜꯗꯣ ꯂꯥꯏꯐꯝ ꯀꯟꯕꯅꯤ, ꯍꯦꯂꯣꯏ ꯌꯥꯝ ꯊꯣꯛꯏ ꯍꯥꯏꯕꯅꯤ"꯫ "ꯍꯦꯔꯥ ꯕꯥꯖꯤ, ꯀꯗꯣꯝꯗꯒꯤꯅꯣ ꯕꯥꯖꯤ"꯫ "ꯑꯣ, ꯃꯅꯤꯡ ꯈꯨꯟꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯌꯦ ꯕꯥꯖꯤ"꯫ "ꯅꯠꯇꯦ ꯅꯠꯇꯦ ꯏꯄꯥꯒꯤ ꯊꯣꯝꯕ, ꯃꯅꯤꯡ ꯈꯨꯟꯒꯤꯅꯦ ꯈꯣꯡꯅꯥꯡ ꯑꯅꯤ ꯍꯧꯕꯗꯣ, ꯃꯗꯨꯗ ꯍꯦꯂꯣꯏ ꯊꯣꯛꯏ ꯍꯥꯏꯗꯅ ꯍꯥꯏꯅꯕ ꯃꯐꯝꯅꯤꯀꯣ꯫ ꯅꯕꯣꯛ ꯍꯣꯏ ꯍꯥꯛꯇꯛꯇ ꯃꯤ ꯌꯥꯝꯅ ꯍꯦꯂꯣꯏꯅ ꯆꯦꯜꯂꯤ ꯍꯥꯏꯗꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯉꯥꯎ ꯐꯩꯗꯅ ꯆꯠꯅꯈ꯭ꯔꯕꯅꯤ"꯫ "ꯃꯤ ꯀꯌꯥ ꯆꯠꯅꯗꯕꯅꯤ ꯏꯕꯨꯡꯉꯣ, ꯆꯠꯈꯤꯅꯨ, ꯏꯆꯥꯗꯤ ꯑꯄꯪꯕꯅꯤꯗꯣ"꯫ "ꯏꯄꯥ ꯏꯆꯥꯗ ꯐꯠꯇꯕ ꯋꯥ ꯍꯥꯏꯕ ꯅꯠꯇꯦ, ꯏꯄꯥ ꯏꯆꯥꯗ ꯂꯩꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯣ"꯫ ꯊꯣꯝꯕꯗꯨ ꯈꯔ ꯀꯤꯔꯞꯇꯤ ꯇꯧꯏ, ꯑꯗꯨꯕꯨ "ꯑꯁ ꯕꯥꯖꯤ, ꯀꯩꯁꯨ ꯇꯧꯔꯣꯏ, ꯏꯇꯥꯎ ꯄꯤꯛꯇ꯭ꯔꯨꯁꯨ ꯌꯥꯎꯗꯣꯏꯅꯦ ꯕꯥꯖꯤ"꯫ "ꯍꯥ, ꯄꯤꯛꯇ꯭ꯔꯨꯁꯨ"꯫ "ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯇꯥꯎ ꯄꯤꯛꯇ꯭ꯔꯨꯗꯨꯁꯨ ꯄꯨꯡꯉꯥꯎꯅꯤ, ꯏꯄꯥꯕꯨ ꯋꯥꯈꯜ ꯋꯥꯏꯅꯦꯍꯦ ꯊꯣꯝꯕ"꯫ "ꯑꯁ ꯕꯥꯖꯤꯅ ꯄꯪꯉꯥꯡꯗ ꯉꯥꯡꯅꯨ, ꯍꯧꯖꯤꯛꯄꯨ ꯀꯥꯏꯗꯒꯤ ꯍꯦꯂꯣꯏꯅꯣ ꯕꯥꯖꯤ, ꯍꯦꯂꯣꯏꯗꯨ ꯎꯕꯨ ꯎꯅꯤꯡꯉꯤꯅꯦ"꯫ "ꯍꯥꯏꯍꯩꯗꯦꯅꯦꯍꯦ ꯊꯣꯝꯕ ꯅꯪꯕꯣ". "ꯑꯁ ꯈꯪꯗꯦ ꯕꯥꯖꯤ, ꯃꯅꯝꯒ ꯐꯖꯅ ꯅꯝꯁꯤꯜꯂꯛꯑꯣꯁꯦ ꯕꯥꯖꯤ, ꯑꯩ ꯊꯦꯡꯉꯦ"꯫ "ꯍꯩꯃꯥ, ꯊꯣꯝꯕ ꯅꯪꯕꯨ ꯆꯠꯈꯤꯅꯨꯗ"꯫ ꯃꯄꯥ ꯏꯕꯨꯡꯉꯣꯅ ꯈꯥꯝꯕ ꯌꯥꯗ ꯆꯠꯈꯤ ꯊꯣꯝꯕ꯫
ꯑꯁꯨꯝꯅ ꯃꯇꯥꯎ ꯄꯤꯛꯇ꯭ꯔꯨꯒ ꯂꯣꯏꯅꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯝꯕꯤꯗ ꯆꯠꯅ ꯆꯠꯅ ꯃꯇꯥꯎ ꯄꯤꯛꯇ꯭ꯔꯨꯗ ꯋꯥꯔꯤ ꯍꯧꯔꯛꯏ꯫ ꯏꯇꯥꯎ ꯄꯤꯛꯇ꯭ꯔꯨ, ꯑꯩꯈꯣꯏꯒꯤ ꯕꯥꯖꯤꯅ ꯍꯥꯏꯔꯤꯕ ꯃꯅꯤꯡ ꯈꯨꯟꯗꯣ ꯍꯦꯂꯣꯏ ꯊꯣꯛꯏ ꯍꯥꯏꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ ꯏꯇꯥꯎ? ꯑꯁ ꯀꯅꯥ ꯍꯥꯏꯅꯣꯗ, ꯃꯤ ꯐꯥꯎ ꯂꯩꯐꯝ ꯂꯩꯇꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯕ ꯃꯇꯝꯁꯤꯗ ꯀꯥꯏꯗꯒꯤ ꯍꯦꯂꯣꯏꯅꯣ? ꯀꯥꯏꯗꯒꯤ ꯍꯦꯂꯣꯏꯒꯤ ꯂꯩꯐꯝꯅꯣ ꯏꯇꯥꯎ? ꯊꯥꯏꯅꯩ ꯑꯍꯟꯅꯤꯅ ꯄꯉꯥꯡ ꯉꯥꯡꯖꯕ ꯑꯣꯏꯔꯝꯅꯤꯗ꯫ ꯑꯣ ꯏꯇꯥꯎ, ꯑꯗꯨ ꯑꯣꯏꯔꯝꯅꯤꯀꯣ ꯏꯇꯥꯎ꯫ ꯏꯇꯥꯎꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯗꯨꯗ ꯄꯨꯡꯌꯥꯡ ꯍꯦꯛ ꯌꯥꯡꯉꯤ ꯑꯩ ꯉꯁꯤꯗꯤ꯫ ꯏꯁꯥꯁꯦ ꯉꯁꯥꯏꯉꯩ ꯀꯤꯔꯝꯕꯅꯦꯕ ꯏꯇꯥꯎ꯫ ꯑꯩꯈꯣꯏ ꯏꯇꯥꯎ ꯄꯤꯛꯇ꯭ꯔꯨꯁꯦ ꯁꯤꯡꯗꯤ ꯁꯤꯡꯉꯤꯀꯣ꯫ ꯑꯧ ꯁꯤꯡꯕꯅꯦ ꯏꯇꯥꯎ꯫ ꯑꯗꯣ ꯏꯇꯥꯎ, ꯑꯩꯗꯤ ꯉꯁꯤ ꯗꯥꯎ ꯌꯥꯅꯕꯅ ꯏꯇꯥꯎ ꯆꯒꯦꯝꯄꯣꯝꯕ ꯆꯥꯔꯛꯏꯕꯣ꯫ ꯆꯒꯦꯝꯄꯣꯝꯕ ꯆꯥꯕꯁꯤ ꯗꯥꯎ ꯌꯥꯏ ꯍꯥꯏꯕ꯭ꯔꯣ ꯏꯇꯥꯎ? ꯄꯤꯛꯇ꯭ꯔꯨ ꯃꯉꯛꯀꯗꯣ ꯅꯣꯝꯃꯒ ꯗꯥꯎ ꯌꯥꯏ ꯍꯥꯏꯌꯦ ꯏꯇꯥꯎ꯫ ꯑꯁꯨꯝ ꯇꯧꯅ ꯃꯅꯤꯡ ꯈꯨꯟ ꯇꯝꯅ ꯂꯥꯛꯄꯅ ꯄꯤꯛꯇ꯭ꯔꯨ ꯑꯃꯗꯤ ꯊꯣꯝꯕ ꯃꯅꯤꯡ ꯈꯨꯟ ꯌꯧꯔꯛꯈꯤ꯫ ꯊꯣꯝꯕ, ꯑꯁꯤꯒꯤ ꯈꯣꯡꯅꯥꯡ ꯃꯈꯣꯡꯁꯤꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯈꯤꯁꯦ꯫ ꯍꯣꯏ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯈꯣꯡꯅꯥꯡ ꯃꯈꯣꯡꯗꯨꯗ ꯐꯝꯂꯝꯃꯤ꯫ ꯁꯨꯝ ꯐꯝꯗꯨꯅ ꯊꯣꯝꯕ ꯑꯃꯗꯤ ꯄꯤꯛꯇ꯭ꯔꯨ ꯂꯩꯁꯥꯕꯤ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ꯫ ꯑꯁ ꯏꯇꯥꯎ, ꯂꯩꯁꯥꯕꯤ ꯑꯃꯠꯇꯕꯨ ꯎꯗꯦꯗ ꯏꯇꯥꯎ꯫ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝꯕ ꯁꯟꯒꯨꯝꯕ ꯉꯥꯛꯇ ꯎꯏꯗ ꯏꯇꯥꯎ꯫ ꯍꯦꯔꯥ ꯏꯇꯥꯎ, ꯐꯪꯗꯕꯒꯤ ꯍꯧꯅꯕꯤ ꯉꯥꯏꯉꯝꯗꯕꯤꯗꯣ ꯇꯧꯔꯅꯨꯀꯣ꯫ ꯑꯩꯗꯤ ꯆꯒꯦꯝꯄꯣꯝꯕꯒ ꯆꯥꯔꯛꯑꯦ, ꯅꯨꯡꯁꯥꯒ ꯌꯥꯏꯕꯁꯤꯗ ꯇꯨꯝꯕꯨ ꯇꯨꯝꯅꯤꯡꯉꯦ ꯏꯇꯥꯎ꯫ ꯑꯁ ꯑꯩ ꯉꯥꯏꯍꯥꯛ ꯇꯨꯝꯒꯦ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯄꯤꯛꯇ꯭ꯔꯨ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯇꯨꯝꯃꯨ꯫ ꯒ꯭ꯔꯣ ꯒ꯭ꯔꯣ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯂꯤꯕ ꯃꯇꯥꯎ ꯄꯤꯛꯇ꯭ꯔꯨꯗ ꯑꯃꯨꯛ ꯌꯦꯡ, ꯅꯨꯄꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯑꯃꯨꯛ ꯌꯦꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯊꯣꯝꯕ꯫ ꯈꯣꯡꯅꯥꯡ ꯃꯅꯤꯡ ꯑꯗꯨꯗꯒꯤ ꯐꯖꯈ꯭ꯔꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯊꯣꯛꯂꯛꯏ꯫ ꯇꯥ ꯊꯣꯝꯕꯧ, ꯇꯥꯕ꯭ꯔꯣ ꯇꯥ ꯊꯣꯝꯕ? ꯍꯥꯎ, ꯀꯅꯥꯅꯣ? ꯊꯣꯝꯕ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯉꯥꯎꯔꯝꯃꯤ ꯊꯣꯝꯕ꯫ ꯇꯔꯥꯎ ꯇꯔꯥꯎꯕ ꯃꯃꯤꯠ, ꯉꯥꯡꯇꯛ ꯇꯧꯕꯤ ꯆꯤꯝꯕꯥꯜ ꯑꯃꯗꯤ ꯁꯥꯡꯂꯕ ꯁꯝꯂꯥꯡ ꯊꯥꯗꯣꯛꯇꯨꯅ ꯑꯣꯏ ꯊꯪꯕꯗ ꯆꯤꯜꯂꯤꯕ ꯀꯕꯣꯛꯂꯩ ꯅꯥꯆꯣꯝꯗꯨꯒ ꯅꯨꯄꯤꯗꯨꯅ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯄꯗꯨꯗ ꯊꯣꯝꯕꯒꯤ ꯊꯃꯣꯏ ꯍꯨꯈꯤꯔꯝꯃꯤ꯫ ꯊꯣꯝꯕ ꯋꯥꯈꯜ ꯃꯥꯡꯅ ꯏꯄꯪ ꯄꯪꯅ ꯉꯥꯏꯍꯥꯛ ꯑꯩꯕꯨꯔꯣ? ꯃꯥꯅꯦ ꯇꯥ ꯊꯣꯝꯕ꯫ ꯑꯁ ꯅꯪꯗꯤ ꯅꯁꯛ ꯐꯖꯩꯍꯦ꯫ ꯃꯅꯤꯡ ꯈꯨꯜꯒꯤ ꯀꯔꯝꯕ ꯂꯩꯀꯥꯏꯒꯤ ꯃꯆꯥꯅꯣ ꯅꯪꯕꯣ? ꯅꯨꯄꯤ ꯃꯆꯥꯗꯨ ꯊꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯃꯌꯥꯏ ꯂꯩꯀꯥꯏꯗꯒꯤꯅꯦ꯫ ꯑꯗꯣ ꯇꯥ ꯊꯣꯝꯕꯕꯨ ꯑꯩ ꯊꯤꯕ ꯂꯥꯛꯏꯔꯣ? ꯊꯣꯝꯕ ꯍꯔꯥꯎꯅ ꯍꯣꯏ, ꯑꯩ ꯅꯪ ꯊꯤꯕ ꯂꯥꯛꯏꯅꯦ꯫ ꯅꯪꯕꯨ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ? ꯅꯁꯛꯅ ꯃꯔꯣꯜ ꯑꯃ ꯐꯖꯩꯕ꯫ ꯇꯥ ꯊꯣꯝꯕ, ꯑꯩꯒꯤ ꯃꯤꯡ ꯇꯥꯂꯣꯏ ꯀꯧꯋꯦ꯫ ꯑꯁ ꯃꯤꯡꯁꯨ ꯐꯖꯩꯍꯦ꯫ ꯑꯗꯣ ꯅꯪꯗꯤ ꯑꯩꯒꯤ ꯃꯤꯡ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯇꯥꯂꯣꯏ? ꯇꯥꯂꯣꯏ ꯇꯨꯃꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯁ ꯃꯁꯤꯗꯤ ꯈꯪꯈꯤꯕ ꯇꯥꯔꯦ, ꯀꯝꯗꯧꯅꯤ? ꯇꯥ ꯊꯣꯝꯕ, ꯇꯥ ꯊꯣꯝꯕꯕꯨ ꯑꯩꯅ ꯉꯥꯏꯖꯔꯛꯄ ꯀꯨꯏꯔꯕꯅꯦ꯫ ꯇꯥ ꯊꯣꯝꯕ ꯂꯥꯛꯄ꯭ꯔꯥ ꯌꯦꯡꯕꯗ ꯑꯩ ꯆꯣꯛꯊꯔꯕꯅꯦ꯫ ꯑꯗꯣ ꯇꯥ ꯊꯣꯝꯕ, ꯑꯁ꯭ꯋꯥꯏꯐꯥꯎꯗ ꯆꯠꯂꯨꯁꯤꯔꯣ ꯇꯥ ꯊꯣꯝꯕ? ꯆꯠꯄꯕꯨꯗꯤ ꯌꯥꯏꯌꯦꯕꯨ, ꯑꯩ ꯏꯇꯥꯎꯁꯦ ꯀꯟꯅ ꯇꯨꯝꯃꯤꯌꯦ, ꯃꯥ ꯊꯅꯝꯕ ꯌꯥꯔꯣꯏ꯫ ꯁꯟꯅꯒ ꯅꯦꯠꯈꯥꯏꯕꯤꯔꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯊꯤꯅ ꯉꯥꯡꯅꯤꯌꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯇꯥ ꯊꯣꯝꯕ꯫ ꯁꯦ ꯁꯟ ꯑꯃꯠꯇ ꯊꯣꯛꯂꯛꯑꯣꯏꯕ, ꯍꯧꯒꯠꯂꯣ ꯆꯠꯁꯦ꯫ ꯏꯕꯥꯅꯤ ꯂꯥꯞꯅ ꯆꯠꯇꯣꯏ ꯅꯠꯇꯤꯌꯦ꯫ ꯑꯁꯤꯗ ꯍꯧꯔꯤꯕ ꯇꯈꯦꯜꯂꯩ ꯃꯔꯛꯁꯤꯗꯅꯦ ꯐꯝꯂꯨꯁꯦ꯫ ꯅꯪꯒꯤ ꯅꯇꯥꯎꯁꯦ ꯇꯨꯝꯕꯗ ꯊꯨꯒꯥꯏꯕꯤꯔꯣꯏꯁꯦ ꯇꯥ ꯊꯣꯝꯕ꯫ ꯍꯣꯏ, ꯏꯇꯥꯎ ꯅꯪ ꯇꯨꯝꯂꯝꯃꯨꯀꯣ ꯉꯥꯏꯍꯥꯛ꯫ ꯑꯩꯗꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯒ ꯐꯪꯉꯦ꯫ ꯏꯇꯥꯎꯁꯨ ꯍꯧꯒꯠꯂꯒ ꯌꯦꯡꯉꯨꯀꯣ ꯏꯇꯥꯎ꯫ ꯇꯨꯝꯂꯝꯃꯨꯀꯣ ꯏꯇꯥꯎ꯫ ꯂꯥꯛꯑꯣ ꯇꯥ ꯊꯣꯝꯕ, ꯁꯤꯗ ꯐꯝꯃꯣ ꯂꯥꯛꯑꯣ ꯇꯥ ꯊꯣꯝꯕ꯫ ꯅꯣꯏ ꯂꯩꯀꯥꯏꯒꯤ ꯃꯤ ꯎꯔꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯇꯥꯂꯣꯏ? ꯀꯅꯥꯁꯨ ꯎꯔꯣꯏꯌꯦ ꯇꯥ ꯊꯣꯝꯕ, ꯐꯝꯃꯣ꯫ ꯀꯅꯥꯁꯨ ꯎꯔꯣꯏꯌꯦ ꯇꯥ ꯊꯣꯝꯕ, ꯐꯝꯃꯣ꯫ ꯇꯥ ꯊꯣꯝꯕꯕꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯕꯤꯔꯛꯀꯦ? ꯏꯔꯣꯟꯕ ꯆꯥꯔꯛꯑꯦ꯫
ꯑꯗꯣ ꯄꯨꯛꯇꯤ ꯊꯜꯂꯛꯇꯦ ꯅꯣꯏꯒꯤ ꯈꯨꯟꯁꯤꯗ ꯆꯠꯅꯤꯡꯕꯅ ꯆꯥꯔꯝ ꯊꯛꯂꯝ ꯈꯪꯗꯦꯗ ꯑꯩꯅ ꯏꯔꯥꯡ ꯂꯥꯡꯗꯅ ꯆꯥꯛꯁꯨ ꯀꯌꯥ ꯆꯥꯔꯛꯇꯦ ꯑꯣ ꯑꯩꯅ ꯀꯧꯕꯩꯅꯦ ꯇꯥ ꯊꯣꯝꯕ ꯑꯧ ꯏꯇꯥꯎ ꯄꯤꯛꯇ꯭ꯔꯨꯁꯦ ꯍꯧꯒꯠꯂꯛꯑꯦꯅꯦ ꯑꯩꯅ ꯃꯁꯛ ꯐꯖꯕ ꯅꯨꯄꯤ ꯑꯃꯒ ꯐꯝꯂꯤꯕꯁꯤ ꯃꯥ ꯃꯀꯣꯛ ꯉꯥꯎꯗꯣꯏꯅꯤꯀꯣ ꯏꯇꯥꯎ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯏꯇꯥꯎ ꯁꯣꯝꯗ ꯀꯩꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯕꯤ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤꯁꯤꯕꯣ ꯏꯇꯥꯎ ꯁꯣꯝꯗꯅꯦ ꯃꯇꯥꯎ ꯄꯤꯛꯇ꯭ꯔꯨꯅ ꯁꯣꯝꯗꯅ ꯑꯩꯈꯣꯏ ꯏꯇꯥꯎꯗꯨꯕꯨ ꯀꯔꯣꯝ ꯆꯠꯈ꯭ꯔꯖꯥꯠꯅꯣꯅꯦ ꯉꯥꯏꯍꯥꯛꯇꯅꯤꯗ ꯑꯩꯅ ꯎꯏꯔꯨꯕ ꯀꯔꯣꯝꯗ ꯃꯥꯡꯈ꯭ꯔꯖꯥꯠꯅꯣꯅꯦ ꯃꯥꯕꯨ ꯏꯇꯥꯎ ꯊꯣꯝꯕ ꯌꯨꯝꯂꯣꯝꯗ ꯍꯟꯈ꯭ꯔꯖꯥꯠꯂꯅꯦ ꯃꯊꯣꯡꯒ ꯀꯌꯥ ꯆꯥꯗ꯭ꯔꯦ ꯑꯩꯕꯨ ꯕꯥꯖꯤ ꯏꯕꯣꯜꯒꯤ ꯀꯣꯟ ꯇꯣꯞꯄ ꯂꯤꯆꯩꯗꯨ ꯆꯥꯗꯅꯀꯣ ꯐꯔꯦ ꯌꯨꯝꯗ ꯑꯣꯏꯅ ꯍꯦꯛꯇ ꯌꯦꯡꯉꯨꯔꯒꯦ ꯀꯩꯅꯣꯅꯦ ꯃꯥꯅ ꯑꯩꯅ ꯀꯧꯕꯒ ꯈꯨꯝꯗꯈꯩ ꯆꯠꯈ꯭ꯔꯤꯁꯤꯕꯣ ꯇꯥꯂꯣꯏꯅ ꯃꯇꯥꯡꯗꯨꯗ ꯍꯩꯁ ꯁꯤ ꯃꯇꯥꯡꯁꯤꯗ ꯁ꯭ꯋꯥꯏꯗ ꯍꯦꯛꯇ ꯊꯅꯝꯂꯒ ꯑꯩ ꯃꯥꯡꯈ꯭ꯔꯒꯦ ꯇꯥ ꯊꯣꯝꯕ ꯑꯩ ꯆꯠꯂꯦ ꯑꯁꯨꯝꯅ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯆꯠꯈꯤ ꯏꯇꯥꯎ ꯄꯤꯛꯇ꯭ꯔꯨ ꯅꯪꯗꯤ ꯉꯁꯥꯏꯉꯩ ꯀꯥꯏ ꯂꯩꯔꯨꯕ ꯅꯀꯣꯛ ꯅꯔꯨꯒꯗꯣ ꯏꯆꯥꯎ ꯆꯥꯎꯈꯩ ꯀꯥꯏ ꯆꯠꯂꯨꯒꯦ ꯅꯪꯕꯣ ꯊꯣꯝꯕ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯨꯅꯗꯨꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯑꯩꯅ ꯉꯁꯥꯏꯈꯩ ꯀꯧꯕꯗꯤ ꯅꯪꯅ ꯇꯥꯗ꯭ꯔꯒ ꯑꯩꯗꯤ ꯇꯥꯂꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯦ ꯀꯩꯅꯣ ꯇꯥꯂꯣꯏꯌꯦꯗꯤ ꯀꯅꯥꯅꯣ ꯇꯥꯂꯣꯏꯌꯦꯕꯣ ꯇꯥꯂꯣꯏ ꯍꯥꯏꯕꯨ ꯀꯅꯥꯅꯣ ꯏꯇꯥꯎ ꯃꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯒꯦ ꯅꯪꯅ ꯀꯣꯏꯂꯥꯎ ꯂꯥꯎꯕꯗꯨꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯁꯣꯝꯗ ꯆꯦꯟꯈ꯭ꯔꯦ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯁꯣꯝ ꯅꯥꯀꯟꯗ ꯄꯤꯛꯇ꯭ꯔꯨꯒꯤ ꯋꯥꯈꯜꯗ ꯀꯩꯅꯣꯅꯦ ꯃꯥꯅ ꯍꯥꯏꯁꯤꯕꯣ ꯅꯨꯄꯤ ꯑꯁꯦꯡꯕ ꯑꯣꯏꯕ ꯖꯥꯠꯂꯅꯦ ꯀꯔꯝꯕ ꯃꯇꯝꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯗꯨꯅ ꯀꯔꯝꯕ ꯃꯇꯝꯗ ꯀꯣꯏꯅꯔꯝꯃꯤꯕ ꯍꯩꯁ ꯉꯥꯏꯍꯥꯛꯇꯅꯤ ꯎꯏꯔꯨꯕ ꯌꯨꯝ ꯆꯠꯍꯧꯗꯕ ꯌꯥꯗꯦ ꯃꯤꯡꯅꯒ ꯇꯥꯂꯣꯏ ꯍꯥꯏꯕ ꯍꯩꯁ ꯁꯣꯏꯗꯅ ꯆꯨꯝꯃꯅꯤ ꯏꯇꯥꯎꯒꯤ ꯅꯨꯄꯤꯗꯨ ꯀꯣꯟꯅ ꯊꯤꯔꯁꯤ ꯏꯇꯥꯎ ꯅꯨꯃꯤꯠ ꯇꯥꯗꯣꯔꯦ ꯌꯨꯝ ꯌꯧꯅꯕ ꯌꯥꯡꯅ ꯆꯠꯁꯦ ꯏꯇꯥꯎ ꯂꯥꯛꯑꯣ ꯏꯇꯥꯎ ꯑꯁꯨꯝꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯉꯤ ꯃꯇꯥꯎ ꯊꯣꯝꯕꯕꯨ ꯈꯣꯡꯅꯥꯡ ꯃꯅꯤꯡ ꯑꯗꯨꯗꯒꯤ ꯇꯥꯂꯣꯏꯅ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯒ ꯑꯣ ꯇꯥ ꯊꯣꯝꯕ ꯑꯩꯁꯨ ꯂꯥꯛꯀꯦ ꯇꯥ ꯊꯣꯝꯕ ꯑꯣ ꯂꯥꯛꯑꯣ ꯄꯤꯛꯇ꯭ꯔꯨ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯥꯛꯀꯅꯣ ꯀꯅꯥꯅꯣ ꯂꯥꯛꯀꯅꯣ ꯂꯥꯛꯄ ꯌꯥꯗꯦꯀꯣ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯃꯤꯒꯤ ꯅꯨꯄꯤꯗꯨꯗ ꯑꯗꯨꯃꯥꯏ ꯍꯥꯏꯗꯨꯕꯣ ꯃꯤ ꯏꯀꯥꯏꯌꯥꯝ ꯊꯤꯕꯅꯦ ꯑꯁ ꯀꯥꯏꯗꯩꯅꯣ ꯅꯪ ꯇꯧꯏꯗꯨꯕꯣ ꯏꯇꯥꯎ ꯌꯨꯝ ꯌꯧꯅꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯋꯥꯆꯣꯏ ꯉꯥꯡꯅꯨ ꯅꯪ ꯅꯨꯄꯤꯗꯨ ꯑꯩ ꯎꯗꯦ ꯑꯁꯤꯗ ꯂꯩꯔꯦ ꯏꯇꯥꯎ ꯀꯗꯥꯏ ꯍꯣꯏ ꯏꯃꯥ ꯑꯩꯁꯨ ꯉꯥꯎꯗꯅ ꯁꯣꯏꯗꯅ ꯆꯠꯄ ꯇꯥꯔꯦ ꯑꯩ ꯎꯗꯦ ꯂꯥꯛꯑꯣ ꯃꯤ ꯊꯣꯝꯕ ꯅꯪꯕꯨ ꯌꯨꯝ ꯌꯧꯅꯕ ꯆꯠꯂꯁꯦ ꯃꯤ ꯑꯁꯨꯝ ꯇꯧꯅ ꯆꯤꯡꯅ ꯋꯥꯔꯤ ꯁꯥꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯃꯇꯥꯎ ꯄꯤꯛꯇ꯭ꯔꯨꯗꯤ ꯈꯪꯂꯦ ꯃꯥꯒꯤ ꯃꯇꯧꯅ ꯊꯦꯡꯅꯔꯨꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯁꯦꯡꯕ ꯃꯤ ꯅꯠꯇꯦ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯊꯣꯝꯕꯒꯤ ꯃꯄꯥ ꯏꯕꯣꯜꯒꯤ ꯂꯤꯆꯩꯕꯨ ꯀꯤꯖꯕꯅ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯌꯨꯝꯗ ꯊꯤꯟꯖꯜꯂꯝꯗꯨꯅ ꯆꯦꯟꯆꯠ ꯇꯧꯈꯤ ꯄꯤꯛꯇ꯭ꯔꯨ ꯑꯩ ꯆꯠꯂꯦ ꯂꯩꯍꯧꯔꯣꯀꯣ ꯍꯣ ꯄꯤꯛꯇ꯭ꯔꯨ ꯑꯩ ꯂꯩꯍꯧꯔꯦ ꯍꯣ ꯏꯇꯥꯎ ꯊꯣꯝꯕ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯕꯥꯖꯤ ꯑꯁ ꯃꯅꯤꯡ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯈꯨꯐꯖꯁꯤꯗꯤꯀꯣ ꯕꯥꯖꯤ ꯅꯪ ꯕꯥꯖꯤ ꯎꯔꯗꯤ ꯉꯥꯎꯅꯤ ꯕꯥꯖꯤ ꯎꯗ꯭ꯔꯤ ꯇꯧꯔꯤꯅꯦ ꯉꯁꯤ ꯋꯥꯔꯤ ꯂꯣꯏꯁꯟꯅꯔꯝꯃꯦ ꯍꯌꯦꯡ ꯃꯊꯪ ꯂꯧꯔꯨꯔꯅꯤ ꯑꯗꯣ ꯕꯥꯖꯤ ꯃꯥꯗꯤ ꯁꯅꯥ ꯂꯤꯛ ꯌꯥꯝꯅ ꯁꯤꯌꯦ ꯕꯥꯖꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯗ ꯂꯣꯏ ꯄꯣꯔꯛꯇꯣꯏꯅꯤꯀꯣ ꯕꯥꯖꯤ ꯄꯣꯔꯛꯇꯣꯏꯅꯤ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯊꯣꯝꯕ ꯄꯣꯔꯛꯇꯣꯏꯅꯤ ꯅꯪꯒꯤ ꯅꯨꯄꯤꯗꯨꯕꯨ ꯀꯔꯤ ꯃꯃꯤꯡ ꯀꯧꯒꯦꯅꯦ ꯊꯣꯝꯕ ꯕꯥꯖꯤ ꯇꯥꯂꯣꯏ ꯀꯧꯋꯦ ꯕꯥꯖꯤ ꯑꯗꯨꯃꯗꯤ ꯀꯥꯏꯅꯔꯔꯣꯏꯗ꯭ꯔꯅꯦ ꯅꯪꯕꯣ ꯀꯥꯏꯅꯔꯔꯣꯏ ꯕꯥꯖꯤ ꯑꯗꯣ ꯃꯥꯗꯤ ꯑꯩꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯔꯛꯑꯦ ꯕꯥꯖꯤ ꯑꯩꯕꯨꯁꯨ ꯍꯥꯟꯅ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯔꯛꯑꯦ ꯕꯥꯖꯤ
ꯏꯕꯣꯜꯗꯨ ꯃꯆꯥꯅꯨꯄꯥꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯔꯤꯗꯨꯗ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯍꯣꯏ 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 ꯍꯣꯏ, ꯄꯣꯊꯥꯅꯕ ꯇꯧꯔꯁꯤꯀꯣ ꯏꯄꯥꯒꯤ ꯊꯣꯝꯕ꯫ ꯅꯪꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯈꯣꯡꯒꯨꯜꯃꯦꯟ ꯇꯥꯔꯛꯀꯗꯧꯔꯤꯕꯅꯣꯅꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ? ꯑꯁ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯉꯥꯡꯗꯅ ꯆꯠꯈ꯭ꯔꯤꯁꯤꯅ? ꯊꯣꯡꯅꯥꯎꯀꯁꯦ ꯑꯃꯨꯛꯇ ꯂꯣꯟꯁꯜꯂꯝꯒꯦ꯫ ꯑꯁꯨꯝꯅ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯦꯛ ꯇꯧꯕꯗ ꯁꯝꯕꯜ ꯃꯌꯥꯗꯨꯗ ꯇꯥꯂꯣꯏ ꯃꯥꯟꯕꯤ ꯅꯨꯄꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯕꯨ ꯇꯥꯂꯣꯏ ꯅꯠꯇ꯭ꯔꯅꯦ? ꯇꯞꯅ ꯇꯥꯂꯣꯏ, ꯇꯥꯂꯣꯏ, ꯑꯩꯅꯦ ꯇꯥ ꯊꯣꯝꯕ, ꯊꯣꯛꯂꯛꯑꯣ ꯇꯥ ꯊꯣꯝꯕ, ꯑꯩ ꯃꯄꯥꯟꯗ ꯂꯩꯌꯦ ꯇꯥ ꯊꯣꯝꯕ, ꯇꯥ ꯊꯣꯝꯕꯕꯨ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤꯅꯦ꯫ ꯑꯣ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯛꯑꯦ, ꯑꯗꯨꯗ ꯂꯩꯔꯝꯃꯨꯀꯣ, ꯂꯦꯡꯉꯝꯒꯅꯨ, ꯑꯩ ꯂꯥꯛꯑꯦ ꯑꯩ ꯂꯥꯛꯑꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯩ ꯊꯣꯝꯕ, ꯅꯪꯕꯨ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯂꯣꯝꯂꯦꯅꯦ, ꯍꯧꯒꯠꯂꯣꯅꯦꯍꯦ ꯅꯪꯕꯨ, ꯅꯁꯥꯗꯣ ꯐꯔꯔꯣꯏꯅꯦ꯫ ꯁꯦ ꯑꯂꯨ ꯈꯔ ꯊꯥꯅꯕ ꯍꯥꯏꯗꯅ ꯅꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗꯒꯤ ꯑꯂꯨ ꯆꯥꯔ ꯈꯔ ꯄꯣꯔꯛꯄꯅꯤ, ꯑꯁꯤ ꯑꯃꯨꯛꯇ ꯊꯥꯖꯜꯂꯨꯁꯤ, ꯍꯧꯒꯠꯂꯣꯅꯦꯍꯦ꯫ ꯊꯣꯡꯅꯥꯎꯀꯁꯦ ꯏꯍꯥꯡ ꯍꯥꯡꯉꯗꯅ ꯃꯁꯤꯗ ꯂꯣꯟꯁꯜꯂꯒ ꯇꯨꯝꯃꯨ ꯍꯥꯏꯕꯁꯦ ꯌꯥꯗꯦꯗꯣ ꯅꯪꯗꯤ꯫ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯐꯩꯖꯨꯞ ꯐꯤꯔꯣꯟ ꯐꯤꯕꯝ ꯀꯥꯏꯗꯦ, ꯃꯥꯗꯤ ꯉꯔꯥꯡ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯅꯨꯄꯤ ꯆꯦꯟꯕꯒ ꯆꯠꯈ꯭ꯔꯖꯥꯠꯂꯅꯦ? ꯑꯩꯒꯤ ꯏꯆꯥꯗꯨꯕꯣ ꯃꯌꯥꯝꯅꯒ ꯐꯨꯕꯤꯗꯅ ꯃꯀꯣꯛꯀ ꯀꯥꯏꯔꯕ ꯖꯥꯠꯂꯅꯦ? ꯍꯩ ꯑꯩ ꯄꯤꯛꯇ꯭ꯔꯨ ꯍꯣꯏꯗ ꯊꯩꯕ꯭ꯔꯥ ꯌꯦꯡꯉꯨꯒꯦꯗꯍꯦ꯫ ꯄꯤꯛꯇ꯭ꯔꯨ ꯍꯣꯏ ꯇꯝꯅ ꯃꯄꯥ ꯏꯕꯣꯜ ꯇꯞꯅ ꯇꯞꯅ ꯂꯥꯛꯏ꯫ ꯄꯤꯛꯇ꯭ꯔꯨꯗꯤ ꯅꯨꯡꯁꯥ ꯌꯥꯏꯗꯨꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯜꯅ ꯍꯩ ꯄꯤꯛꯇ꯭ꯔꯨ, ꯅꯇꯥꯎ ꯊꯣꯝꯕꯗꯨꯕꯨ ꯅꯨꯄꯤꯒ ꯆꯦꯜꯂꯛꯄ꯭ꯔꯅꯦꯍꯦ? ꯑꯉꯥꯎꯕ ꯅꯣꯏꯕꯣ? ꯍꯥ ꯕꯥꯖꯤ, ꯆꯦꯜꯂꯛꯇꯦ, ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯕꯥꯖꯤ? ꯅꯨꯄꯤꯒ ꯑꯝ ꯊꯦꯡꯅꯔꯛꯇꯦꯗ ꯕꯥꯖꯤ꯫ ꯍꯥ, ꯅꯨꯄꯤ ꯊꯦꯡꯅꯔꯛꯇꯦ ꯍꯥꯏꯕ? ꯁꯣꯏꯗ꯭ꯔꯦ, ꯃꯥꯅ ꯉꯔꯥꯡ ꯃꯁꯥꯗꯣ ꯏꯇꯥꯎ ꯇꯥꯎꯔꯤꯕꯗꯨꯗꯤ ꯁꯣꯏꯗ꯭ꯔꯦ, ꯍꯦꯂꯣꯏꯅ ꯁꯣꯏ ꯆꯦꯜꯂꯝꯃꯅꯤ꯫ ꯑꯧ ꯕꯥꯖꯤ, ꯃꯥꯅ ꯉꯔꯥꯡ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯄꯜꯂꯦ ꯕꯥꯖꯤ꯫ ꯀꯔꯤ ꯅꯄꯥ ꯊꯣꯔꯥꯏ ꯃꯆꯥ, ꯑꯄꯪ ꯈꯨꯟꯖꯥꯎ ꯅꯣꯏꯅ ꯅꯨꯄꯤ ꯊꯤꯕ ꯆꯠꯂꯤꯅꯤ ꯀꯥꯏꯅ, ꯈꯨꯟ ꯂꯥꯟꯅ ꯆꯠꯆꯕꯒꯁꯨ ꯁꯥꯔꯤꯌꯦ, ꯅꯀꯣꯛꯇꯣ ꯊꯨꯒꯥꯏꯒꯦ꯫ ꯕꯥꯖꯤ, ꯕꯥꯖꯤ, ꯑꯩꯅ ꯅꯠꯇꯦ ꯕꯥꯖꯤ꯫ ꯀꯔꯤꯒꯤ ꯅꯠꯇꯕ? ꯀꯔꯤꯒꯤ ꯅꯪꯅ ꯅꯠꯇꯕ? ꯑꯁꯨꯝꯅ ꯂꯤꯆꯩ ꯄꯥꯏꯗꯨꯅ ꯄꯤꯛꯇ꯭ꯔꯨꯗꯨ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ꯫ ꯄꯤꯛꯇ꯭ꯔꯨꯁꯨ ꯀꯣꯏꯆꯦꯟ ꯆꯦꯜꯂꯝꯕꯗꯒꯤ ꯑꯗꯨꯝ ꯃꯇꯥꯎꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯆꯠꯈꯤꯕꯗ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯇꯥꯔꯨꯝ ꯇꯧꯔꯛꯄ ꯑꯗꯨꯗ ꯃꯄꯥ ꯏꯕꯨꯡꯉꯣ ꯏꯕꯣꯜꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯇꯥꯟꯅꯗꯨꯅ ꯃꯣꯏꯕꯨꯡ ꯈꯣꯡꯗꯨꯅ ꯀꯣꯏꯊꯤ ꯊꯤꯅꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯊꯣꯝꯕꯕꯨ꯫ ꯁꯣꯝꯗꯅ ꯑꯁ, ꯀꯔꯤ ꯃꯈꯣꯜꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯇꯥ ꯊꯣꯝꯕ, ꯏꯕꯥꯅꯤ ꯀꯥꯏꯅꯕꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ ꯇꯥ ꯊꯣꯝꯕ꯫ ꯑꯁ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯇꯥ ꯊꯣꯝꯕ, ꯑꯩ ꯀꯣꯛ ꯌꯥꯝ ꯉꯥꯎꯔꯦ ꯇꯥ ꯊꯣꯝꯕ꯫ ꯑꯁꯨꯝꯅ ꯊꯣꯝꯕꯒꯤ ꯈꯨꯖꯦꯡꯗꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯥꯡꯈꯤ ꯇꯥꯂꯣꯏ꯫ ꯇꯥꯂꯣꯏ, ꯀꯔꯣꯝ ꯆꯠꯈ꯭ꯔꯒꯦ ꯅꯪꯕꯣ? ꯅꯪꯅ ꯑꯃꯨꯛ ꯍꯨꯟꯗꯣꯛꯂꯝꯂꯗꯤ ꯑꯩꯗꯤ ꯅꯨꯄꯤ ꯊꯤꯕ ꯈꯪꯉꯔꯣꯏꯌꯦ, ꯀꯥꯏꯗꯅꯣ ꯆꯠꯂꯤꯗꯨꯕꯨ ꯇꯥꯂꯣꯏ? ꯑꯁꯨꯝꯅ ꯇꯥꯂꯣꯏ ꯍꯥꯏꯗꯨꯅ ꯀꯟꯅ ꯀꯧꯗꯨꯅ ꯏꯕꯣꯜ ꯍꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯐꯨ ꯃꯈꯣꯡ ꯑꯗꯨꯗ ꯊꯣꯝꯕ ꯏꯃꯣꯠ ꯃꯣꯠꯅ ꯁꯟꯊꯤ ꯈꯔ ꯃꯃꯥꯏꯗ ꯇꯩꯁꯤꯟ ꯀꯣꯏꯂꯥꯎ ꯂꯥꯎꯔꯛꯈꯤ꯫ ꯊꯣꯝꯕꯗꯨ ꯁꯤꯗ ꯂꯩꯔꯦ꯫ ꯀꯗꯥꯏ? ꯏꯄꯥꯒꯤ ꯊꯣꯝꯕ, ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯏꯆꯥꯕꯣ? ꯅꯃꯥꯏ ꯅꯃꯤꯠꯀꯗꯣ ꯁꯟꯊꯤꯅ ꯄꯨꯡꯇꯩ ꯇꯩꯔꯦꯅꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯥꯡꯂꯦꯗꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯌꯥꯝꯅ ꯐꯥꯗꯨꯅ ꯊꯣꯝꯕ ꯃꯌꯨꯝꯗ ꯄꯣꯔꯛꯈꯤ꯫ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯄꯤꯛꯇ꯭ꯔꯨꯁꯨ ꯊꯦꯡꯅꯗꯨꯅ ꯏꯇꯥꯎ, ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯒꯦ ꯏꯇꯥꯎ? ꯊꯣꯝꯕ ꯑꯗꯨꯃꯛ ꯋꯥꯈꯜ ꯇꯥꯗ ꯏꯉꯥꯎ ꯉꯥꯎꯅ ꯋꯥꯈꯜ ꯃꯥꯡꯈꯤ꯫ ꯈꯨꯟꯗꯨꯒꯤ ꯑꯃꯥꯏꯕ ꯀꯧꯗꯨꯅ ꯊꯋꯥꯏꯃꯤ ꯀꯧꯁꯟ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯆꯠꯈꯤꯅꯕ, ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯂꯥꯏꯔꯣꯟ ꯀꯌꯥꯒ ꯂꯣꯏꯅꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯊꯣꯝꯕ ꯋꯥꯈꯜ ꯇꯥꯔꯛꯈꯤ꯫